Makut animakta brace hadi pitragi bol ani paiduna aikoina ngasi Tesla coil haina khangnariba voltage wangba frequency wangba transformer sigi terminals ta sokhi thinki mai bol lak ani makhaina magi hakchang ma pal thongda petriptik chen bada mamina sangsang ubudade ubasing sumatpa phajaba angakpa suna phauki Thomas Edison Marconi khanglaga Nikola Tesla khangdragadi se khoi khutin makilai thibani Nang aigi taibangsi Tesla ni hana na mangkiba magi manglane aina school la mahi tamlingai aina khanki Electricity lam study Thomas Edison na thui genius ne adu boina like tam tol kan study electricity lam study Nikola Tesla na aseng genius ne haimasi khanglaki Nipung khudimukte electricity lam na phangan haimasi Tesla na tozana masani Tesla na puthokpa mahi bidya siznaduna Marconi na radio puthokpa ngamjakibani Incandescent light bulb puthoklamba Thomas Edison na Tesla gi mabuti marosingda yam sathina kalaki magi ngahali tabera togunba DC motor Tesla na semdok piki yamong tana aikoina ngang oilingai Thomas Edison Marconi gi maramdadi laita tami adu Nikola Tesla gi di magi maming phautarakide karigi Etin namadi 19th century si aikoigi prithvi hariba grass taida mithoi mihanba thadungna mabuti phaba taibang mising pokhiba matamni haibi ai ngasigi kunchu centuries na wathi wachoi warem thorem da lupjabsingi matamni Thomas Edison Malem singthungna sakhangnaba history da masagi mafam chaun kan mangamba inventor haidi anawa pot puthokpa misak moirakhi adubu Nikola Tesla haribni pas de Elon Musk na magi electric car company do magi maming slowduna Tesla haina tholakibdagi ngarang handa khangnarakpan ayambani haibada kamninga yaude yamning sibawani ni Tesla gi warisi hanba pawada bisin thakibani loi fawtaminasi kumsing lising amaga chanipan marifumari chahi kunipan suraba Tesla third khawra sel majid khara kaka New York ki damak jahaz tongduna laki lambi damag yawzra pusen amadi mapun basai kharasu Quran biki mapam stamahag thabak thibala pagaloinana yum sohngakpane Tesla Manhattan da laiba Thomas Edison gi Edison Machine Works da engineer oina thabak to bahoraki Tesla na Edison ga han bathingna bada mapun Edison bu thawang ni kai khumna pokhi amadi magi masagi diary da asumni sinki aigi punsida thokpa yam nungaiba thoktoksing manungda Edison ga thengnab sisu amani scientific training amada phanglaktabani pamana bigyan gi sansarol mahida asuk sathina khumang chawslambasna aibo anga poponki asumna Tesla nei ramki Edison asu hanmoina Tesla thengna matamda mapungda pen bapokpana magi assistant amada asumna haram laiki basi Nupasi ai he phabamini dubu kui haude Lebak miyam da karamna kamdongna mai phangangani haibski matangda mari naba mathorakpadagi Edison Tesla ni marakta yengthina baga chawwa mai ama jingkhairaki mukna bahoraki 1879 da Edison na incandescent light bulb hadi filament sagat handuna mangal puthokpa makhal gi bulb si puthoraki amadi magi bulb si miyamna siznaba yanaba bulb tu ngalhan mir changni electricity mai punaba mai honaba system adasu mana puthoraki Asumna Edison na 1882 da New York ta han boina magi direct current natraga DC haina khangnariba electrical systems na salaiba power plant ama hangdorakhi lenung da yuli tara tingduna makhoi generator amadagi hondorpa maidu yum de hon bhorokhi adu laibak thibadi magi DC generator singdu ngahakli da bera torome Masigi Edison na nahawari Tesla bu magi bera tawganba DC generator singdu hena phaba mona simdu law haina kauki neki Tesla na sumna power line amada maikai amada akakna bo hongba lengba naidaba voltage amada chatliba mile amarom dagi sohena thamna chatpa ngamdaba direct current sigi asonba mangjaba sing yam line khangba ngamlame amadi Edison mayuk nariba problem sing du solve tawge hadagadi DC mohta AC alternate current na chalairagadi dongsa dab sing du ko han ngamgani maram di AC di tangkak ki maikai hongi voltage su khinan bi hai maroi na madi mile lising kya su chatpa ngammi dana sumna Tesla na Edison da AC gi tongjaba AC gi kana sing khangalame adubu
Edison masana puthokjaba potu masa khakna yonbagi adhikar adudagi lagliba taliba sau senfam selgi khoni du phunjinba pamdabdagi magi DC dagi thudu hindokpa mongda kanaba helagadaba Tesla gi AC gi wakhalon idea sin namsinduna thamlaga marau tawduna asum noina hairaki nangi AC nungsidu ai khangde nangi boigi DC generator singsi nangi thoka tawra phagadala ngamlagadi dollar lising yang kai pini aina wasaktuna haribasne Tesla ne Edison gi bera tokonba DC generator sing du mong maril tan samdong piki adubu laibak thibadi pini wasakhiba dollar lising yang kai du pibirakide lamhui hanu bogom noksin aduna sumnoin haraki Tesla ibn ang sidiba matam sigi American singi phagi jok e phagwe bhap ta didako namtha ki chaithenga mogaloina na Tesla Edison gi company dagi khong thang doraki amadi magi AC motor gi wakhalon state da sogat piba galoina na sel thada biba ngamgadaba mi thiba horaki adubu magi AC gi videos di yam anoba moiba mina khangna daba maramna sel galoina na mabu tengbang biba mabu sogat biba ngamba mi taraina fangkide Tesla hingnabgidama khongwan tawba horaki masabu thajajaba madi ninghanna blaitaba Tesla George Westinghouse kauba magi AC gi concept da thajabiba entrepreneur ma thengnaraki makhoi ni jura saduna AC gi matik mai langhanna yam kanna hodaba horaki Jarek Edison na ACC mangtak ni ngai oi phattabani khudong tiningai oi bani laibak miyam do utnanaba magi DC ni hena pai taknanaba dana tonga kya sandoraki ku loksing kya yat pa horaki karigumba Tesla gi ACC na mai pangna patak salaira agadi miyam ni ACC na bahora agadi magi cell gi khoni oriba DC system si tak tumba tari khanbadagi Edison phatal sing si sizna bahoraki bani Tesla na Westinghouse ka jura sabugum Edison su UP Morgan haiba matamda America gi khwaidagi khukan panganba banker si ka jura saduna magi thawak throm sing khumang chaksinana ba takhatana honaraki aigin heli haina badana muknarapdagi DC amasung AC gi marakta thokiba yengthinamgi lana dubai khoina war of currents haina khangnaki amadi masi masagi da khanba Edison na maina chukat khibni haibi ai ACC khudong thiningai oi unna bohana bade Edison na selfie duna thoina minek tuna ACC na duna hui kya mai jinghanduna hapki topsi ka circus ki samu musu mai jinghanduna madu thoina film oina namduna phapu thoraki bani magi company gi president da fau ACC akib gi masakni masina mi soidan halakani panduna city fau su iki live activity Masigi akan balalak stay da New York amadi atai shar khra da ACC na ba praja khra accidentally mai jingduna sibagi pau khra pau si sing da phongnaraki John Pix Cover, lineman amaso, may shaming ay miya mamangda, yam kiningai oy bamongda, may singdo na kapto na sibagi, tawdok amaso tukslaki. Mas lagi Tesla gi si, maray jay taba horaki. Tesla, ACC safe oy, sapay tak na bagi, amatangay na ba pambay si, masamang na utpanan tanadi, yararoy kalaki. Asumna, nung may ay farapan amada, Tesla na Columbia University da, makut ani makta brass hadi pitragi bol ani paiduna aikoi ngasi Tesla coil haina khangnariba voltage wangba frequency wangba transformer sigi terminals ta soki thanki mai bol lak ni makhaina magi hakchang ma pal thongda pitriptik chen bada mamina sangsang ubudade ubasing sumatpa phajaba angakpa suna phawkibani honajamal si mahiyanki maduri 1893 da pangthokpa Chicago World Fair hariba mela sigi mai Edison gi DC bu mai thiba piramduna AC noina thamki chahi ongi matungda Tesla na Buffalo hariba sarsi Niagara Falls ki singna salaiba AC motor sinaduna mai pukan ngana thamki Niagara Falls ki energy mai puthokde sina bhaiba si Tesla gi angang oringa dagi mangjarak pamanglane asumna Niagara Falls ta leriba malim gi ahan hydroelectric power plant asna masi malim sinthungna electricity kana ba phangan biram libsigi permit piram bani haibada kapya roi masidi prithvi gi mai pusinba imthom kodingma AC na chalaire adubu malim gi thakta khwaidagi chawba yawal ma purki Tesla poloi de chamchamba myoi ba jadigi kana na ba kari storom da ba misak amagum pattatna laire ba gi thingloina dona siki nonga ki The voice and Amdang over Thomas Edison giving city. My sister Angang Machamot Pau Kangli, Tari. Edison the like Radana, the Slana Putoxana Mahibia season aduna, radio Putulama Marconi Fauber, Nobel Prize P. Dunika Kunabutki. Otherwise, Nicola Teslagi, Maginum Shiraba Mamingsdi, Karamna Taibungstang Masustaki, Karamna Mami Sam Kai Bedunamuk. Matum Tarapa video Matapudu Laksaki.
Masigi video si semjavagi marui ba pandamdi electric car company Tesla gi CEO Elon Musk phawna mongonde am sathina lupsina ngauza magi mabudi marusingda Thomas Edison sathina kalaki badgumba Nikola Tesla ko ba Serbian American genius amalami grahas da hinglami haibasi